Maruiba pausing pijari, haksang amasung pukning wakhal fana thamnaba mipum khudingmak yoga gi kanaba lawminase haina Governor Anusuya Uike na phongdorakli. Ngasigi lengakna iramdam asi yaifana lehaunaba lambi soidana yatlamgani haina Chief Minister Nongthumam Birena phongdorakli. National Testing Agency na lauba chahi asigi NEET examination da question leak oihanduna chathakhiba scam maduna malemgi leibak singna India da thamlamba thajaba pumba manghalle haina CLP gi leader Okram Ibobina phongdorakli. Amadi khunung isai da lamdam asigi puwari ningthina yawba maramna art form asi yokhatbagi tangai phadaba lei haina Manipuri University of Culture MUC ki Vice Chancellor Professor Paunam Gunindro na phongdorakli.